ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯋꯥꯔꯗꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯗꯥ ꯕꯤꯀꯝꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯤ ꯏꯁꯩꯁꯤꯒꯤ ꯃꯦꯟ ꯑꯣꯔꯤꯖꯤꯅꯦꯜ ꯒꯤꯇꯔꯂꯤꯁ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯥꯔꯤꯒꯤꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯂꯩꯕꯩꯅꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯀꯅꯥ ꯌꯥꯎꯕꯩꯅꯣ ꯑꯩꯅ ꯂꯥꯏꯔꯤꯛꯀ ꯌꯥꯝꯅ ꯍꯩꯅꯤꯡꯂꯤꯕ ꯑꯩꯅ ꯃꯔꯝꯒ ꯌꯥꯝꯅ ꯃꯨꯛꯂꯤꯕ ꯑꯩꯅ ꯑꯪꯀꯒ ꯌꯥꯝꯅ ꯍꯩꯅꯤꯡꯂꯤꯕ ꯑꯩꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯁꯟꯗꯦ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯀꯥꯅꯤꯡꯉꯦ ꯍꯣꯂꯤꯗꯦꯒꯝꯇ ꯂꯩꯍꯟꯅꯤꯡꯗꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯉꯦ ꯍꯣꯂꯤꯗꯦꯒꯝꯇ ꯂꯩꯍꯟꯅꯤꯡꯗꯔꯦ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯈꯪꯗꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯈꯪꯗꯔꯦ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯈꯪꯗꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯈꯪꯗꯔꯦ ꯀꯅꯥ ꯈꯪꯕ ꯌꯥꯎꯕꯒꯦ ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯕ꯭ꯂꯨꯃꯦꯟꯒꯤꯗꯃꯛꯇ ꯍꯣꯞ ꯐꯣꯔ ꯄ꯭ꯂꯤꯖ ꯊꯦꯡꯛ ꯌꯨ Thank you.